Police Station Tarukta Nauna Thamlaklibah Apspa 1958 Khudakta Logthoku haiba Kholaugat loinana tongan ba lupsing na sinduna ngasi miyamgi rally chatkre. Manipur ke Tampaki District mga amadi Chingi District marida thamlaba Mobile Internet amadi mobile data service sing amukasuhan na ngasi numidang wairamdagi lakliban November 28 ki numidang wairam pung mga minitara mga fawba sangdokre. Security Force na Kangpokpi amadi Juribam District ta khulai kya fagat paga loinana bunker ahum thugaiduna manghan crash sale gi demand tawbagi case singda mari lainana UNLF Pambai gi miyoi ani fagat kre. Amade Kendriya Bidalaya Lamfelda Class 2 Khakta Tamlibi Mahiroi Nupi Macha Amana Juribamda Handak Piklibi Angang Yauna Miyoi Tarupo Kuki Militant Singna Tamtina Hatkiba Thawongbo India gi President Dorbati Mumuna Mideng Changbi Naba Haizaba Cherol Thakre. Kurumjari ISCOM News Meng Tabiri Bupunamang Pukhel Daribamna Taramnok Jari Hujik Pau Sandok Pizari. All Manipur United Club Organization Gebideng Makada, All Kongbarot United Club Organization, Imphal East District United Club Organization, Manipur Student Federation, Poirele Marot Merapaibi Apunba, Manipur, Amadi All Manipur Women's Voluntary Association Ga Kusamnaduna, Police Station Taruk Nauna Amuk, Tamlakiba, Apaspa, 1958 Chetnaba Yaroi, India Lengaki Divide and Rule Policy Chetnaba Yaroi Amade, Manipur Tugainaba Honaba, Manba Thawong Amata, Chetaba Yaroi Haiba Benerga Loinana, Kolau Kya Lauduna Infan East OLA Ground Dagi, Haurakuna Konung Mamangi Traffic Island Koiraba Matungda, Rally Haurakiba OLA Ground da Amuk Loisinki, Rally Ase Mapung Oina, Amuko, MSF, PLM, PAM Amade, Amawavana Sinduna, Tampaki Tongan ba mafam singda, Pangtok liba rally singit manug jen na chatkibani. Rally ga mari lainana poilay marol, mayrapai bi apunba, Manipur gi Vice President gi Asem, Ibetumbina, Paugi singda fungdor kibada. Manipur da thokliba irang asina miyam asuk wanariba matam asida Manipur gi Police Station Tarukta nahongnana Apspa thamjilakpa haibase Manipur gi miyambu nahongnana Otpanaiba mihat mipun thoraknaba India government amade Manipur lengakna silakpa thawongni Manipur gi mafam pumnamakta Apspa lauthu haiduna Manipur gi miyamna lauduna lakiba adugi ona tainabada Police Station Tarukta Apspa Amuk Thamjilakpa haibase Manipur gi miyamna yaningde loinana haukiba chahigi me ahumdagi kuki khulai paiba singna Manipurda lan haurakhiba masida India lengakna khangna khangsinadaba saraga proxy war chathaduna leiba masida natana piklibi angang yauna myoi tarukpo kuki militant singna fazinduna thamluraba matungda miatina halakpa ase pen de haike amaromda miyamgi khongchat aduga mari leinana amuko Imphal East District ke President Tekhelambam Dizu Maitaina Fongdorakibada matam kuinadagi Manipur gi miyamna Manipur dagi Armed Force Special Power Act 1958 Lokthokadabani Haiduna Lauduna Ladingai Cherak Asida Handak Nahongnana Police Station Tarukta Apspa Thamjilakliba Ase Atuba Matamda Lokthokadabani Malemgi Miyamna Yanadraba Asigumba Egg Asigi Marumda Mahiroi Chitaranjan Amade Ichan Manorama Hatkiba Haktaktagi Egg Ase Manipur Pumbadagi Lokthokinaba Honaduna Lakiba Aduda Apspa Manipurge Mafam Karadagi Loktoktuna Lakraba Matung Hojik Manipurda Tokliba Irang Asige Kudong Chaba Lauduna Police Station Taruk Amukhana Apspa Thamjilakpa Ase Manipurgi Miyamna Yaningde Haiba India government amade Manipur lengakta khanghanaba honabada ngasige khongchat ase pangtokpani Loinana Juribam ge Jakurador dage piklibi angang ahum yauna nupi ahum punna miyoi taruk Markuki Militant Singna Faduna Puraba Matungda Mihatina Hatoklaba Matung Barak Turenda Tadarakiba Ase Tamoy Singna Nungaite Mihat Asida Cheneriba Miyoi Kudingmag India government amade Manipur lengakna atoba matamda Fagatuna Fangfam Tokpa Cherak Pigadabani Amade Manipurda Apunbagi Saktam Tugainaba Kanglo Furuf Amatana Sinbigano Hainaso Makatana Fungdoki
ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯄꯥꯝꯖꯗꯅ ꯑꯃꯗꯤ ꯆꯔꯥ ꯍꯦꯟꯗꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯑꯁꯄꯥꯗꯣ ꯉꯁꯤ ꯑꯅꯧꯕ ꯑꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯟꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯇꯧꯔꯤꯕꯁꯦ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥꯁꯤꯡꯁꯦ ꯀꯔꯤ ꯇꯧ ꯍꯥꯏꯕꯒꯤ ꯊꯧꯗꯥꯡ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯆꯠꯊꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕ ꯑꯁꯤꯒꯨꯝꯕ ꯔꯦꯂꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯖꯦꯔꯤꯗ ꯍꯥꯠꯈꯤꯕ ꯌꯦꯡꯉꯨ ꯇꯦꯔꯣꯔꯤꯁ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯉꯥꯡ ꯃꯆꯥ ꯄꯤꯕ ꯐꯥꯎꯗ ꯃꯀꯣꯛꯇ ꯌꯣꯠꯇꯨꯝꯅ ꯀꯩꯅꯣꯅ ꯊꯣꯝꯅ ꯍꯥꯠꯄ ꯏꯃꯥ ꯏꯕꯦꯜ ꯄꯣꯛꯇ ꯍꯥꯠꯄꯤꯔꯛꯄ ꯑꯁꯤꯒꯨꯝꯕ ꯇꯨꯔꯦꯜꯗ ꯇꯧꯗꯅ ꯊꯥꯗꯔꯛꯄ ꯃꯑꯣꯡꯗ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯑꯣꯡꯗ ꯊꯥꯗꯔꯛꯄ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯦꯔꯣꯔꯤꯁꯀꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯄꯤꯌꯨ ꯑꯥꯛꯄ ꯆꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯗꯤꯚꯥꯏꯠ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤꯗ ꯆꯠꯊꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯒꯤꯗꯃꯛꯇ ꯁꯨ ꯑꯩꯈꯣꯏ ꯔꯦꯂꯤ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯑꯥꯁꯄꯥ ꯂꯧꯊꯣꯛꯄ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯂꯥꯛꯄ Manipur Lengaki Commissioner Home na ngasi thokiba order amagi matung ina hanadagi hauna Manipur gi Tampaki district manga amadi Chingi district marida thamlamba mobile internet amadi mobile data service sing amuka suhanna ngasi numidang wairam dagi lakliba November 18 ke numidang wairam pung manga minute tara manga fauba amuka su sangdokri ating makha tana leikigedoriba district sing adude Imphal East Imphal West Bisnupur Thoubal Kakching Kangpokpi Churachandpur Jorivam amadi Frejol hariba district asini hariba sangdokliba atingba asigi manungda chatliba tha asigi haukiba tang 19 da IAL amadi FTTH ki oina broadband service singdagi logthokiba internet service sing adude adumak chatnaba yakigani atingba asi leiroi haidi Tongan ba district singi district magistrate singna ngasi amuk thokiba order amagi matung inna Manipur gi Tampaki mafam singda thamlamba curfew adu hayeng November 13 ki ayuk pung manga dagi numit yungba pung 12 fawba pung 8 khaki oina amuka su komthokre curfew komthokliba asi maru oina nongmada changraba yadraba chana thaknaba hidak langthaki polam sing miyamna leisin haunabagi damak lokhalakiba khongthang amadi adumakpu miyamna tinba wakat mi famfamba relina chingba chatpasidadi hariba athingba asi leikigani masiga loinana atai atopa essential service sing haibadi health PSED KFN PD municipal official amadi staff sing power haibadi MSPDCL MSPCL petrol pump media court bank ATM booth singda sell hapchin bachatliba banki miyoi singa mari leinaba miyoi sing telecom service provider sing amadi flight tongduna chatkadaba passenger singidi hanadagi hauna curfew asina konsindana lakli Security Force ki cheksin thaurang manung channa paikhat pa tongan ba thodok singda khulai kya fagat pangamkhri loinana sale demand tawbagi case singda trainabani haiba miyoi ani amasu khulai ga kona na fare haukiba pung kunmari gi manungda chathakiba thiba humbagi thabak singda Kangpokpe district ke Lukhongjang amade Jorivam district ke Mawung Maitai amade Mawung Kuki Khul ani gi marakta leiba mafam amadagi khulai kya fagat pangamkhre amade bunker ahom thugaiduna mangankre haina police gi fangba report amana hairi Lukhongjang Kangpokpi dagi fagat laba khulai sing adude .303 rifle ama SPBL gun ama 9mm pistol ani long range mortar pumpi ama long range mortar bomb ama live round Nipan package grenades anti-riot ama tear smoke cell ASR ama rubber bullets ka konana 38mm anti-riot cartridge ani amadi baufeng wireless set amani Manipur police ki atopa kangbu amana Jorivam da chothaki bathi bohumbagi thabakta .36 grenade ama fagat kibaga loinana bunker ahum tugaiduna manganki loinana tha asige kulhumdoida kurai ahongai Lavuk Lairak Imphal East Chathakiba Thiba Humbagi Thabakta Selgi demand Tawbada Chenabani Haiba UNLF Pambai gi member ani Kulaiga Kona Fare Haidi Faraba Miyoi ani Adude Thaudam Ivungobi Maitai Atopa Mingna Taton Trahi Nifuni Pan Amade Janam Rasini Chanu Elis Tulsi Trahi Kuntrani Toini
ꯃꯈꯣꯏꯗꯒꯤ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯅ 9mm ꯄꯤꯁꯇꯣꯜ ꯑꯃ, ꯂꯥꯏꯐ ꯔꯥꯎꯟ 18, ꯋꯥꯌꯔꯂꯦꯁ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯃ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ Kendriya Vidyalaya Lamphilda Class 2 khakta tamlibi mahiroi nupi macha amana Jorivamda handak piklibi angang yauna mioi tarukpo Kuki militant singna tamtina hatkiba thodokpo India gi President Draupadi Murmu na mireng changbiduna piklibi angang singbo mapungfa na ngak senbinaba haijaba cherol ama thaduna President gi pukning jingsin kre Hariba cherol adu ngasi angang asina speed post ki khuthangda thakibani Oripo Ningthau Khongjam Leikaidagi Kendriya Vidyalaya Lamphilda Class 2 khakta tamlibi Ningthau Khongjam Basilisa Chahi Taret Apokpa Ningthau Khongjam Thanil Amadi Apokpi Alangbam Ningol Vijaya Lakshmi Naiba Cherol Aduda Manipur ing tapa pubirau Piklibi angang ahum yauna Makoigi mamaga irang asida hat pikre Piklibi angang amadi akoi safe oidre Aikoi santi pami haibana chingba Yauba Warol Singh Paladana India gi President Draupadi Murmu ge pukning chingsin kibani Juribam Police Station da OC Oiramba Inspector Sangakpam Ibotombina tha asige haukiba tang tara mangada Manipur Police ki DGP Rajiv Singh da che thaduna resign tawzarage Haikiba adu DGP Rajiv Singh na accept tawri haina tha asigi tang kulhumdoida thokiba cherol amada khangalakle panba yabadi November gi tang 13 da Kuki Mar terrorist Singh na Jurivamda akanba mungda landarakpada imung amagi nupi angang Taruk terrorist Singh na faduna pukhraga mihati na hatkiba amade numit aduda mioi ani sina fangkiba thodok adugi matungda matam aduda Jurivam gi OC Oiramba Sangakpam Ibotombi Police Department na Manipur Police Training College Pangaida transfer thaki loinana Kakchingi OC buna mahaki mahut sinnaba Jurivam Police Station da transfer tauki Inspector Ibotombi na mahaki resignation ase Manipur Police Department na Jurivam gi miyam gi yaifanaba mahapu transfer tawre haiba order ama thoklaklaba matungda DGP Rajiv Singh da thakibani Imphal East District ki Lamlai AC ki manung chenalairiba Sabungkho Khunau amade Santi Khongbal na chingba mafam singda Kukila lawa singna nongmai round kya kapsinduna landarakre Kuki militant singna ngarang numidang pung tara khar helakpa adwaida yangang pokpi uyok ching sangaram amade P Faimol na chingba mafam singdagi nongmai kapsin kibani haire Kuki lalawa singna nongmai round kaya kapsinduna landarakpa aduda mafam aduda duty tawduna leiramba Security Force Singna handuna nongmai round kaya kapadagi Kuki militant Singna nongmai kaplamba adu lefki ngarangi nongmai kapagi thodok aduda thoidokpa asoka pandi yaukide hairi ningsingba yabade haukiba numit kharani ge mamangdaso thamna pokpi mamangi aluloko haina khangnaba mafam amada khunja Singna low suringaida Kuki kulai paiba Singna Chingdagi nongmai kapsilakpadagi low yainaba mechin yauna thabak subada sizinaba kusukulai Singh hundok lamlaga chenarakpa leikrabani Haukiba tha asigi taramathoida piklibi angang yauna mioi taru narco terrorist singna faduna pukhraga tamthiba mawongda hatlaba matungda turilda thadarakpabu Sri Sri Govindaji Brahma Sabagi maikaidagi akanba mawongda condemn tawrakli Brahma Sava asigi publicity secretary Kakching Tabam Vogendro Sarmana khuyekpiduna thadorakpa press release amada tamthiraba thodok asida chenariba mioibagi wakhal chendraba miatpa sing logi oiba Mafam pifam thokpa trerak pihanbiu Laikhidraba angang yauna mioi taruk adugi thawaina mapugi mafam da inga chikna leirunaba Sri Sri Govindaji Brahma Sabagi maikaidagi taibang mapuda thawni jari haina cherol asina makha tarakli Juribam District ta tha asigi taramathoida Kukilaloba ni chingnaba singna angang yauna mioi ahum faduna hatpagi matangda tha asigi taratarukta khoisaunaraba miyamna Tampaki mafam kayada lairiba MLA amadi minister gi yumda chatuna
agitation pangthokkiba loinana akai atoi thokankhibada Thangmaiban Assembly Constituency gi MLA KS Joy gi sangi imungda lachaba lining thaubu thugairamba loinana MLA na hangba relief camp ahungi chana thaknaba polam sing Puduna loinana amang ata thokalambagi matangda Thangmaiban Kendra Development Organization na karamba lufna tawriba thaudok no haiba wahang pakhum phangba leikidrabasu Tagdona senduna Kendra asida leiriba booth singge yum singdagi angamba mating khaigatnaduna MLA na hangliba relief camp ta leiriba awa ana taraba singna jana thaknaba leibada mating oinanaba lupa lakh amaga lising marfudaga supnagi Yankai sel oina MLA da kusinakri loinana Thangmaiban Assembly Constituency gi manungda leiriba club singna sel oina tongana sel gi mating pangki Ngasi Thangmaiban Kuyathonggi Community Hall da takdona senduna pangthokiba sel kusinabagi thauramda saruk yakiba MLA KS Joy ki sanna phongdokibada nungaitaba thaudok aduda relief camp ki thamkiba polam singbu amangata thowankibadagi takdona relief camp ta leiriba singna chana thaknanaba awat palaihandanaba sel gi mating panglakpabu ikai khumnakibaga loinana thokiba thaudok adu leibaki damak yenglaga khoisaunaduna Haurakibani adubu sauningi haiduna imungda lachaba lining thaubu tugai khokhaiba amukhana tawdana basu appeal tawki aina thamoi am soko se aigi lining thau le merengi ka se kokhairamba le merengi sai kokhairamba aru aigi thujin to koi bedo pakang bagi photo ching tharaga apan rap kanu kan du kan skar ai yam thamoi su he tare aigi kanu taduna aina se appeal taw janingi di manipur hek le riba praja myam CEO so kakte civil society gai mya pemda Sugum basi sidi control talk se akhoi thengnari se aigi ijati kanaba aigi ipai puna chanaramba inat kanaba aigi dharma kanaba lan makhalamane adrida akhoi ona tainabada aigi laifum khungong na de ko ko mai tumin lei aduna ai appeal talk jari akhoi Imphal West SP police me anam kan honaram gni ko atai tai bot try ko api ka slide tu adum moida su enough adum phana bai rule le mani khalle aduna lining thau le menen Kaukare mi kolame ba ibido pakang muti singtare sidiko oi mama sidi akoi gi maitai gi sentiment sokpanina simadi puthoga praja mya mamangda amona tawba yade bje khangan logdragadi sigi issue sida tumina leisandragadi ko education gi not attack tawning khanbi tam ai koi gi dharma gi inaptai tek tor pone na khanbiraga masima kumnadi akoi maru fan mahan janingi Chatliba tha asigi kulhumdoida Bishnupur District ki Nambol Police Station na konba Laimaram Changphomgi local amadagi asiba hakchang oina fangkiba Laimayum Debadatagi misigi asengba langla langjin puthoktuna mara leiba singbu cherak piu haiduna wakat mifam famduna khongjang changsidkri wakat mifam adu leikidraba Debadatagi pokna fam lamdam oiriba Kakching District ki Waikhonggi Kaichelda chathakibani Ayuk pung tarama thoirum taba matamdagi hauduna chathakiba wakat mifam adu Waikhong apunba mairapaibi amadi club singna punna sinduna pangthokibani Waikhong Kaichel thong la Londuna chathakiba khongjang aduga mari leinana asem chawba kobi mairapaibi luchingbi amana phongdokibada Arambai Tengol unit ma 9 gi Tengoloisu oiriba Laimayum Debadata asi tha asigi kunni thoidagi mayumdagi thokibani adubu nongalakpada police ki maikaidagi Laimaram Changphomgi local amadi mahaki asibahak chang taduna leire haiduna pau pirakibani mahaki misi asi kanagumba kharana hatlaga hundoklamgani haibagi chingnaba lei maram asina leinga ki mari leinaba singna atuba matamda mihat asida chenaba mioi sing asi faduna logi chairak pigadabani Karigumba laikai miyamna taliba demand ase thabak oina onthokta tarabadi tongan ba khongjang kaya changsinaba sem sare haiki mise maksi tang pungani thoida yumda leirambadagi tang kuni thoisida thokibane tang kuni thoida thokraga tang kulhumdegi aibsida maji laimramda leitre habagi pautai aduna maji ma kari marangi damakta ma buhat piribano mama pada magi marando khanghalle haraga matung tabada war otm na tawgadabdu kanana karigi damakta hat piribano asuguma ba mihase yaningte adagi di mari leinaba sarkar gi mi engchang biduna magi misije yaningte mihase yaningte dana sarkar gi mafamda akoina wakatsari ma si kari marangi damakta hat piribano mihat pasingju su ma bu hat piribsi kari marangi damak no habdu mayam khangna singdok piro
ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯁꯤꯁꯤ ꯃꯤꯍꯥꯠꯁꯤ ꯌꯥꯅꯤꯡꯗꯦꯗꯅ ꯃꯌꯥꯝꯁꯦ ꯙꯔꯅꯥ ꯐꯝꯂꯤꯕꯅꯦ Leimayol Arts Center Chingamakagi Senior Artist Amadi Board of Director gi Joint Secretary Oiramba Irom Sanjoy Singna ngarang lekidabada Center asigi Board Member Amadi Artist Singna minute ani tumina left na awaba fongdok pagalona emung manungi awaba so saruk yakre Sanjoy Singha Hinglingai matamda Manipur Amadi Mapanda Sanaba play kayada saruk yaramba Senior Artist Amani Telecom Regulatory Authorities of India na online fraud amadi scammer singi mayokta lokalakpa section thaurangi manung channa lakliba December gitang amadagi one time password natraga samna OTP haina khangnariba ase trace taunaba Jio Airtel VI amadi VSNL na chingba mobile internet chalairiba atoba company singda khangan kri hairi Company singna special feature asi haplaba matungdagidi OTP sizinaba tangai fadaba service sing haibadi online banking amadi atopa online transaction singda hana changba matamdagi khara hena thengthaba mayoknaragani adum oinamak paikatliba khongthang asina consumer singi bank account singdagi scammer singna Huran lanada sen lokthokibagi chingnaba adudi koklagani hairi loinana TRAI na makhatana anoba chana kanglon kaya ama mathang chahi ge January gitang amadagi chana ba haunabasu mobile network company singda khangan kre adum oinamak hairiba chana kanglon sing asigi charge state amaga manaroi hairi Hojik sanabagi pa omuk lominarsi All Manipur Football Association asinduna chatliba tha asigi kunnipan gi ayuki pung 13 tabada lamlong Thongkhong Artificial Turf Ground da Tarataret Suba Manipur State League ke manager meeting pangthoklagani league asida saruk yagadoriba club singi manager singna matam chana laktuna meeting ase saruk yanaba AMFA na thadorakpa cherol amada khangalakle amaromda AMFA na sinduna pangthokadoriba 15 suba AMFA Senior Women's Football League ta saruk yagadoriba club singna tha asigi Kunnipan gi ayuki pung 10 tabada lamlong Thongkhong Artificial Turf Ground da manager meeting pangthoklagani hairi manager singna matam chana laktuna meeting ase saruk yanaba AMFA na khangalakle Board of Control for Cricket in India ge domestic tournament ke saruk ama oiriba Women's Under 15 one day trophy ge ngase Raipur ge RDCA ground da sanakiba match da Manipurna Mizorambu run Marfu Mathoida Maitiba Piki match asida Manipurna toss ngamlaga ahanba inning bet paikibada over kuntra manga loibada wicket mapan turaga run chamaga yankai manga lokibada Mizoramna anisuba inning bet paidana over kuntra matoiga ball amada wicket loina turaga run humfutara mari kaklauduna match ase maitiki match asida Manipur gi sanaroi Nonibalana ball Kundithoi mayok naduna run Nifumapan Loki Nazminna over taret ball langduna Maidan over 2 amadi wicket 3 tuhanba ngamki lonana Bijya Khundrakpam amadi Bijabatina wicket ani tuhanki Manipur Yoga Society na sinduna lakliba December 10 amadi 15 da Singjamai Community Hall da State Level Yoga Ashna Competition pangthoklagani hairi pangthokadoriba competition asida saruk yaba sanaroi singdagi khangatlaba sanaroi singna West Bengal da yumbu oiduna Midnapur da pangthokadaba kuntra taruk suba National Yoga Ashna Championships da Manipur gi mahut sinduna saruk yargani State Level Competition asida saruk yagadoriba yoga sanaroi singna EGC Library Singjamai Youth Hostel Kumalampak December Nipan Fawagi Manungda from Loba Amade Tajin by Yargani Haina Manipur Yoga Society na Thadok Pacharol Amada Kangalakde Aroibada Maroiba Pau Amwana Pizari
Police Station Tarukta Nauna Thamlakliba Aspa 1958 Khudakta Hando'u Haiba Kolauga Lunana Tongan ba Loop Sing na Sinduna ngasi miyamgi rally chatkre. Manipur ki Tampaki District mga amadi Chingi District Marida Thamlamba Mobile Internet amadi Mobile Data Service sing amuka suhanna ngasi numidang wairam dagi lag iba November 18 ki numidang wairam pung mga gaminitara mga fau basang dokre. Security Force na kangpok piyama de Jorivam District tagi kulay kya fagat pagaluna na bangkar ahum tugay na mangan kre sel gijiman tawbagi case singa marilay na UNLF pambay gi miyoy ani fagat kre. Amadi Kendriya Vidyalaya Lamfelda Class 2 khakta tamlibi Maheroi Nupi Macha Amana Jurivamda Handak Piklibi Angang Yauna Miyoi Taruk Pukuki Militant Singna Tamtina Hatiba Thawungbo India ki President Draupadi Murmuna Miyeng Changbi Naba Haizaba Cherol Thakre. Masigi na di ISCOM News na pizaba Manipuri Pau matangas taloy sinjari miyeng tabiri o punamukpamuka na kurumjari.